Loyalam E-PAO tabiriba khudimakpu Huitong Susmitana namidangi pau pizari ahanbida maruoiba headline. Police Cammando ga Khut Thoknabada Naha ama Leikhidre Naha taruk khulaiga kona na fare. Supreme Court na Manipur lengakta amuk hana report piraknaba yathang pirakre. Lok Adalat ki khudong chaba miyamna lobiyu haina dini shorina pongdokre. Miyoi Mari brown sugar ga kona na fare. Police Cammando ga Khut Thoknabada Naha ama Leikhidre Naha taruk khulaiga kona na fare. Kuki sing na Manipur da landarakliba asida khulngakani haina mayumdagi tha anigi mamangda chatkibani haiba class 10 exam thagadaba mahiroi ama police ka nongmai kapnabani haiba thodok amada Thobal salumhomda Leikhidre miyoi taruk amana khulaiga konana police na fare hari Thodok asi ngasi ayuk pung 10 rom tabada Thobal district ki Hairok police station gi manung chana laiba salumphang maning laikai da thokibani hari Thodok asigi matangda press na phangba pawgi matung ina ngasi ayuk Thobal salumpham masak khangdaba khara lakle habagi paw tabadagi Lelong police amadi Thobal Cammando gi apunba khangbu amana mafam aduda changsinba matamda sakhangdaba sing aduna nongmai kap thorakpadagi nakal anida kanakhi hari Thodok aduda miyoi ama nongmaina pano na sokpadagi Lelongda laiba Nur Hospital da laikanaraba matungda Ras Medicity da makhatana laikanaraba matungda ngasi numit yungba pung 12 minute kuntra rom tabada Leikhidabani hari Leikhidreba miyoi adu Thobal khunau maya lekaidagi Laisram Prem sahi 19 apopa Leikhidreba Ronen kawi Mahak Thobal khunau da laiba Nimaichan High School da class 10 tamliba mahiroini handak pangthokadoriba metric exam thagadabani hari Thodok aduda Leikhidreba miyoi aduga lakminabani haiba miyoi taruksu police na khutlaiga konana fare hari Fagalaba khulai sing adudi insas rifle ama SLR ama carbine ama 303 rifle ahum amok rifle ama punna nomai tarukni hari Amaromda Thodok thopamdagi phangba pawda nomai kapagi makhol kharadi miyamna tanaki ka hena nakal anida nongmai kapna kibagi makholdi miyamna tanaki de hari Thodok adu matau karamna thokibanok haiba chapchana official oiba pawdi mari leinaba singna khangalapa leitri Ras Medicity da laikana khiba Leikhidreba Naha adugi apopi Nirmalana mahaki machanupa Prem machin manau marigi manungda ani subani tha anirongi mamangda khulngakpagi yum thadokuna chakhibani thokliba lal asi amukta lotion biro mahaki macha adu khulngakpa chakhibani ngasina police ka Khut Thoknabada Leikhidre hari mahaki macha da uliba police ki thauna adu kukida amukta upiyu haina fongdorakli Supreme Court na Manipur lengakta amuk hana report piraknaba yathang pirakre Manipur da thokliba irang asina sokhaleba singi matangda tharakpa case ama hearing chatharaba matungda irang asina amang ata thokhankiba amadi kanglon kaina lam khopchinduna leishiliba singi marik chumba report ama langkhalaknaba Supreme Court na Manipur lengakta amuk hana yathang pirakre The Hindu Pauchegi report amana hai irang asina maram oiraga amang ata thokibasing yangshinbagi thabak asi state lengak amasung Union Home Ministry na paikhatkadabani adom oinama irang asi ka hena chawthorakhiba amadi lining laisolga mari lenaba mafam phawba amang ata thohalakpadagi hiram asigi matangda court asina Justice Mittal Committee gi supervisor oina khut thinjilakpani Manipur gi tongan ba political party amadi CSO kayana hanglakpa wahangshingi paukhum Union government na pidaba amadi lawpham thopa thodang sing lawdabada natana state lengaknasu irang asigi warushin purakpa ngamdabna leiri Masigi mathakta political party amatada yauminariba luchingbasing furup ki mingda khaibung tanari Loinana non-state actor kayana afaba makhalgi khulai paibagi chang hengalakli khulai sing asi ayamana state army singdagi lut tawkibani Mamangda ingna chikna leramba Jiribam district ta pamdaba thodok kaya thokiba asina irang asi hena chawthoraknabagi achoba maram ama oikibani lengakna Tangju leitaba hanjil hanaba khongthang kaya paikhatli hairabasu singthaningai oiba khongthang amata lokhatpagi mamidi tadana adumak leiri Government ki attorney singna national security gi mingda committee asigi
findings-sing adugi aronba ngaknaba court-ta thengkhang kayarakta haijaduna lakli adubu masima case asi na thaiduna punba khongthang amara haibasi achoba wahang oirakli committee asigi findings-sing aduna irang asigi warushin puraknaba honabada achoba mateng ama oiba ngamlagani hainasu Hindu pauchegi report asina makhachana palli Lok Adalat ki khudong chaba miyamna lawbiyu haina dineshori na phongdokre ngasi state asidasu National Lok Adalat pangthokre Thauram aduda Manipur State Legal Services Authority Masal Sagi Additional Member Secretary Dineshori Maibamna Sale Amadi Matam Ichangchangdana Yanaribising Yananaba Puraknabagi Lambi Piriba Lok Adalat ki khudong chaba asi miyamna lawbiyu haina phongdokre State asigi oina National Lok Adalat ngasi tongan mamphomsingda pangthonariba asigi manungchana Masalsa amadi District Legal Services Authority na sinduna ngasi Lamphaipat Court Complex National Lok Adalat pangthokre ngasigi Lamphaipat Court Complex chathakiba National Lok Adalat aduda High Court of Manipur gi Chief Justice D Krishna Kumar Justice Ahanthem Bimol Justice Aribam Guneshwar Sharma amadi Justice Golmal Gaiful Silu Kabushu laktuna yengsingki National Lok Adalat aduga mari lenana Masalsagi Additional Member Secretary Dineshori Maibamna hai ngasi pangthokliba Lok Adalat asi chahi asigi oina mari shuba amadi aroiba Lok Adalat ni yanariba maikai anigi marakta yanaba purakna handuna case loishinba haiba asida yumpham oiraga Lok Adalat asi pangthopani Lok Adalat ta takibab warep asi civil court ki order ga chamani ngasi Lamphaipat Court Complex ta chathariba National Lok Adalat asida Imphal West amadi Imphal East ki oina punna tongan ba case lishing amaga chanipan marfutaruk paikhatki state asigi oina ngasigi Lok Adalat asida punna case lising kunga chama pantara mathoi pakhatkani casing asi maru aina pre litigation case amadi pending court casing ni handaki National Lok Adalat asida ahanba oina state asigi tongan ba academian sing member oina yahole Lok Adalat asi miyamda hena pakshana khanganaba wakhalonda paikhatpani masi handaki Lok Adalat asigi yamna singthaningai oiba amani matung tarakpadasu Lok Adalata tongan malamda leiba miyosing member oine yahanaba miyeng thamne matang chahigi oina ahanba National Lok Adalat March 9 da pangthokani haiki miyoi mari brown sugar ga konana fare Manipur Police na Senapati District ki Senapati Police Station na konba Sifaudai khulda thiba humbagi thabak chathabada brown sugar kg manga dasme marfutare ka konana miyoi mari fagat pangamle hari Police ki pau amana hai faraba miyoi mari adudi khovi chahi kuntaret raiviko chahi kulhomdai lovi chahi kunmari amadi faipoko chahi kulhomdoini Police na Sifayodai khulda leiba and Sohari chahi nifugi yumda thiba humbagi thabak chathabada brown sugar sing adu soft case chamaga yankhai da haptuna thamlamba thengnabadigi fagat khibani hari Hiram asiga mari lenana case register tawkhre hainasu pau asina makhatari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu December 13 tagi Siza Hospital da lemna OPD consultation hauragani haina Dr. Palina fondorakli Siza Hospital and Research Institute Langolgi free morning and evening OPD consultation tha asigi 13 tagi hauragani haina hospital asigi chief managing director Dr. KH Palina fondokre Siza Hospital gi auditorium da paumi singa unabada Dr. Palina wafam asi fongdoladuna makhatana hai miyamda ana layengi lamda kharada oirabasu safanaba service asi hodopani masina tongan ba department sing khudam oina dermatology ENT general medicine general surgery obstetrics and gynecology ophthalmology orthopedic pediatrics plastic and reconstructive surgery psychiatric respiratory medicine amasung physical medicine and rehabilitation gi department singda lemna Dr. Tanabagi khudongchaba fanglagani masida sunatana laboratory diagnostic da chada kun operation ga mari leinabada chada tara general ward west charge da chada kun vaccination and medicine da chada tara discount pituna ana layeng ba lakliba singda hena khudongchaba pigani haina fogdokhi Manipur da law and order fail oire lengak na nupi singbu ngak sen ngamdre haina AAP MP Sanjay Singh na fongdokre
Mamang thagi kundagi chatharakiba Lok Sabha amasung Rajya Sabha gi ningtham mifam horakpadagi hauraduna opposition party singi maikaidagi Congress amadi atai party singna House animiki business sing adjourn toraga Manipurda thokliba tha kun chansilalaba lan asigi warushin puraknaba khanagadabani haiduna adjournment motion sing pukhanarakhraba matungda ngasi laibak asida chatnariba constitution gi matangda chathakiba debate ki charakta Aam Aadmi Party AAP ki Rajya Sabha member Oiriba Sanjay Singhna Sabha asigi business sing suspend tauraga Manipur da hausi Oiriba phibam asigi matangda khanasi haiba wafam ayiba cherol oina pisilakre MP asina Rajya Sabha da pisilakhiba notice aduda phongdorakhiba wafam singi manungda tha tarama panchutna chatharaklaba Manipur gi ethnic violence asina yum kaya mai thadokre amasung imung lising kaya laifam lehen re amadi Mara laitaba mioy kaya hatkre haina phongdorakhi mahaki notice asina Rajya Sabha da makhatana phongdorakhi basingi manungda tha tara mapan chupna Manipur da chatharakleba ethnic violence asida law and order fail ore habadu takle amasung lenga ki maikadigi nupi singbu ngakpi shenbiba ngamtre habadu takle haiki Supreme Court na order pirabasu Manipur lengakna violence asina amang ata thokhan khiba lanthum sing report amasung rehabilitation gi thabak thoram sing gi report pikhalaknaba chap chaba thabak lokhat pangamdre haina sumaral sikhi Mamang thagi toreta Jiribam district ta nupi angang ot neiraga hatkhiba adudagi Manipur gi phibam hena soksilaktuna akiba fanglaba saktam ohelaki hairaduna Prime Minister Narendra Modi na hauzik phawa Manipur da chattabagi wafam palladuna yaningdaba phongdokhi Thawong asi BJP na luchingliba union lengaki maikaidagi ulakleba khudamla hangki Prime Minister na Manipur gi phibam asida state aduda chattaba haibasi nungnang ningai oi hairaduna masina union lengaki khenaba miyeng uthoklabani haiki Lengaki lising ani kunmanga gi general holiday lista cookie rising day haptre Manipur lengaki general administrative department get na chahi khudingi phongba general holiday list phongkre handaki lakadori ba chahi lising ani kunmanga asigi general administrative department get na public holiday lista October 18 asibu cooking rising day haina information and public relation department DIPR wall calendar amadi diary da cookie rising day bu holiday lista haptuna lakhibani mathang chahi lising ani kunmanga gi general holiday list ki matangda haukiba December 8 da get na thokiba holiday list asida di haptre masi general administrative department get na negotiable information eki tongan ba section da piriba saktina cookie rising day holiday list gi lokthokiba amadi Mamang chahida restricted holiday amadi suti numit tharaga punna suti kuntra manga laiki adubu lakliba chahi lising ani kunmanga asida holiday numit kuntra da hanthakre hari aroibada maru oiba pau amuka hana pizari Police Cammando ga Khut Thoknabada Naha ama Leikhidre Naha taruk khulaiga konana fare Supreme Court na Manipur lengakta amuk hana report piraknaba yathang pirakre Lok Adalat ki khudong chaba miyamna lobiyu haina dini shori na phongdokre Miyoi mari brown sugar ga konana fare Matang asida Loyalam E-PAO na namitangi pau pibil lezari tabiri ba khudimako amuka hana khurumjari